Isinau mayam jiribamda sigiba kuki lalhoba taramatoidugi matangda Home Ministry dagi order ama lae adu mayam taminarasi video se yengbo lore wafam khatang thamjarake Kila lawusingna phakiba taruk thadoktriba fawwa asiba haksang piroi haina postmortem horoppada Ministry of Home Affairs athingdinkhre phakiba taruk aswayangam yaudana thadokaba Home Ministry gi instruction matungina Assam Rifles ki DG Sursanpur da thumkhre Assamda kuki singna protest torubada assamgi miyamna kuki singbu tandhokare asi Manipur nate kuki na toningba toba yaroi haina kuki sing tandhokare adudi pause tarasiko Silsar Assam da kuki nupi singna protest torubada kari haina protest tofamdagi Assam ki police amadi praja singna mafam si Manipur nate haina tanthorakre hadik Aramba unit 18 na kuki singbu tankhai khare amambagi khudongchaba lawraga paiduna thamba low mai thagen kuki singna kumtharakpada Aramba unit 18 na kuki singbu tankhai khare adudi pause taminarasiko amambagi khudongchaba lawduna phawai mai thanaba kumtharakpa kuki militant sing Aramba Tengul unit 18 na mai pakhan khidre haide kuki singda posei piba yaroi haina kuki singda boycott taukhare ado video si marak thatna sinam khunda mateng pangba changjerubagi video khara sinau mayam yengminarasi asisu mayamgi mateng dagi aina ibung yopasingi mateng pangjaba ngamjabani mayamgi mateng yaudana karisu ngamoy adu mayamna pisanjarpa sempham kharaso hoje hoje ei khutta leijari asisu ibung yopasingi mafamda sinagani adu makhatana video mayamgi mafamda thamjarake aduga mafam jauna changjanba ngamdaba ichinau singna mateng pangningba leiragasu angamba ayegi thakta mateng pangbiyoba wafamse thamjage haujikase ekhoigi maru marang thau thum aduki matik watle haibadi landa aduki matik mathau taba landa yamna darkar oiba posei akhoi khutta hoji hoji aduki matik wathare asi akhoi watlanba yade aduna ekhoigi thau thum maru marang se akhoina mateng pangjalagani asi punamakse laktori base nongmagidi changdaba yadaba inge loina changhina loigiba ngatani kukina landarakpada aduki matik darkar tai aduna akhoi gi huji huji ibung yu pai chinau singi koyet mapi haina raga kuki mayamna thak thak nikna ki riba aduguma koyet mapi hairiba tamo sini huji mayang fam daina uchari base aduga sinam khundai chinau singna mateng pangba changning ba taraga su tamoga som pau phauna raga mafam jona mateng pangba changba su yagani natraga na aigi phone number asida mayamna phone pay kapi raga ibung yu pasingi mateng pangchan bada mateng pangwe wafam se asimatang thamjage patida kuki police officer leiba yaro habegi wafam thamgare Haide Senapati the local police officer kaktamak thamgadabani kuki police officer tare district asidagi transport tawkhinaba Senapati district student association taksin khre tang pari mom channel sibu yengbiriba mayam punang pui kai khumnajari ichinau mayam wafam khatang thamjage aikhoigi misam taruk karisu maran lejadraba adugumba angang macha yauna phajangiba ase kuki singna amuk kari demand toroktoribano asiga kuki singa torok torok demand khudimak pina leiragadi Manipur siga leiriba yellow mi maitai ekhoisina kadai da chalagano leidori base mapanondai lakpa illegal immigrants kuki singna Manipur siga toningba toba yahalli base India government state government na asi kuki singi mathakta action lawdori bra lawra roidori braba aikhoigi nupi angang yauna kuki singna aduki matik tamthina miot minei chathagrabni maitai gi yum kaya mai thadokhrabane ba asi sensigi daita se kanana lawdori banwa ba aikhoigi nupi angang tamthina hatkhiba mayam ase kanana asi daita lawdori banwa ba dong asi amukamu numit nini humni sujalae aikhoigi micham angang pikliba angang pisaktu kuki singna phajan gare ba asi akhoi kamaina khangna leidori banwa ba Central Force lising jangai humbu lei hojika mukamuk CRPF thungjale adu thungjalaiba CRPF sing khangde hanadagi lemba Central Force khangde moi singduga order phangdragadi moi chang thungjalapai kari kana ba leirige ba hairaga kuki singna kapapa matamda khut handraba Assam Rifle singda hairaga na moida mathaktagi order lagte order leitragadi kari tobagi Central Force mayam changjalaiba no kai toba kumai yengba maitai sire aina maitai hatoke na changaira maitai sibagi kumai yenge na changaira natragana kari tobagi changaira Manipur po tangan ge na changaira order to phangdragadi moida kapagi order phangda terrorist ta kapada bu kari gi order no ba terrorist na ngasi drone bombing tawna foreign funding tawna adugumba kayama proof se ground reality evidence report kaya national media yauna phongra baniya ba adu khangna kuki terrorist singna tawning ba tawraga micham pharaga adugi matik tamthina otna neina mihat mipun kayama tawriba asigabu Central Force mayam changai base moigi kuki terrorist singi mathakta
कापगी ऑर्डर फंगद्रगदी चंगकपगी करी कानरगे मणिपुर सिगा लौ सुदबगी अदुगी इसिंग चावबगी अवाना असिगी मरक सिगा मोय मयामदा मुक चंगागा पोचै तांगनाबै चंगा इरोबा हाइरगदी यामना साउनरकनी को पेंदबसे अखोय खकना पेंदेबा अचौ असांग लैरिबा हाई अथॉरिटी मयामना हौजिक हौजिक अखोयगी मिसम मयामना खुनगाकपा मयामना कुकी सिंगना कापप नोंमै मरु मरकता लांदा लान मायोकनरिबा सुमाइना लैरिबा हाई अथॉरिटी सिंगी मसा मसुना लान मायोकना बराबा सिरिबा सिगा करम हाई अथॉरिटी की मसा मसु करम मिनिस्टर एमएलए की मसा मसु सिबा यावगियाबा इसिनाव मयाम वासे ओनतेना यामना चटखिदोरे नुंगाइतबा पेंदबा कयामा यामना फोंदोरक्तोरे असिगी मांगदैना थमजगदबदी हौजिक हौजिक इबुंग युपा इसिनाव सिंगिनी हाइना डोनेशन कापीरक्पा पुक्चेन चावबा इमा इचे इबुंग युपा मयामगी मिंग खजितंग हाइदोकचरके हौजिकसे मफम मफमदा अखोय इसिनाव इबुंग युपा सिंगी अंगम मतेंग पांगजेनमिनसी मयामगी मरु मरांग थाव तिलौ यामना वाले लांगी मरु ओइबा पोचै मरु मरांग थाव चनम मरु मरांग यामना वाली अदुना अखोय अंगम मतेंग पांगजेनमिनसी अदुगा डोनेशन कापीरेबा इबुंग युपा खरा इमा नुंसीगरबा अहन ओइरबा इमा चही मरफू सुरबा फावबना लुपा चनी तंगसु कापचरकेना कापीरे अदुगा थमोय चाव पुक्चेन चावबना लुपा लिसिंग यांगी यौना फावना हंदक ngarang numi nini ki amang donation kapire ai angam thak ta kapak pani lupa cham tang kapa agasu lupa chani kapa asu lising tara kapa agasu lising janghi kapa asu ai angam thak ta kapak pani kapa iba mayam puna mapu haningai na thagat pa phongdok cheri ado ahama mukta da donation kapire iba ima amagi minghana haijerake nongmoi bung chithek tagi thauna jong ongbi sunita na lupa chama donation kapire ai dagi nauroibam damudar lupa lising ani donation kapire Yumnam Sundarjit Yumnam Laikai dagi lupa lising ama donation kapirei Yangbem Tangjing dagi lupa chama donation oina kapirei Thangmaiban Sinam Laikai dagi Manimohon na lupa lising ama ga lupa chama ga lupa taramathoi donation kapirei Ponglambi Porompat dagi Bhanumati Yumlembam na lupa chamnga donation oina kapirei Laikangbam Samu Haingang Panthoibi Lampak dagi lupa lising manga donation oina kapirei mamangdasu ojasena donation kapi kharabani lupa lising amara keno mangdasu kap kharabani ojasina samngara lising amara mangdasu already kapna loi khare pasoi part 1 dagi konthaujam Gopal Singh na lupa chamnga donation oina kapirei nahakpam ibobi porompat chithuek dagi lupa lising ama donation oina kapirei Sahabuddin Thobal Moijing dagi lupa samri donation oina kapirei ahamada chani amukamuk chani donation oina kapirei thagachari lai harungbam kangabam leikai degi ingo chana lupa lising ama donation oina kapirei nongpok sekmai degi khungbong mayum nanauna lupa lising ama donation oina kapirei Guwahati Birubari degi haurumbam Nisikanta Singna lupa chamga donation oina kapirei pebam noni balana lupa chahum donation oina kapirei thanga moirang degi Guru Nongsaba Group Ima Mayamna lupa lising ama donation oina kapirei ba ima amasung donation kapirei ba ibung upa ichinau khuding mapu haningai ta thagat pa phongdok chari tungdasu mayam gi asum mateng pangba ngambo oibu nadabi yektabo oibu ibudo pakhang mana matam khuding makta thaujal pina biba oibu haiba phom se sima thamjage Puripok harumam laikai degi yunglembam Dhiren Singna lupa lising ama donation oina kapirei Airok part 3 degi Laishram Ibomsa Maitaina lupa lising ama donation oina kapirei do ichinau mayam amakasu haijege asiga chithan andhoba leiragasu mayam ngakpi gani aba phomje thamjage asiga mamangda chithoba amani leibade phone torokna hairakpade aina asi mingse hapatchabani ado mayamna pibirakpa mateng dagi aina su ibung ipasinggi mafam jona mateng panghanba ngamjabani ado ichinau mayam parimom channel na ngasi haijeriba afamadi ibung ipasing na ngasi ekhoi mayam gi tamakta thoibase ekhoi mayam nasu lan horokpata panggiba mateng ibung ipasinggi hapkiba thauna do akhoi ngasi su asi mateng amasung thauna se hapal minaroi se bo afam se asi thamjage aduga ichinau sing mayam phom da haijagadabadi aigi piriba phone pay asida natraga su mayamna aigi anakpa leiba ibung upasing da angam angam mateng pangjanbi bo afam se si matang thamjage aduga aina changjaliba mafam sing si da changba ngamdaba ichinau sing da leiba taraga su mayamna aigi haiba phone number asida mayamgi yamna yamlaba mamal leiba mateng khaji khaji tang osu pangjanbi bo afam se si thamjage adu ichinau mayam video khara muk makha ta na yengminasi
ꯊꯣꯛꯈ꯭ꯔꯦ ꯖꯤꯔꯤꯕꯥꯝꯗꯒꯤ ꯅꯣꯅꯦ ꯇꯝꯅ ꯂꯥꯛꯄ ꯇꯤꯜꯍꯧ ꯄꯨꯔꯛꯄ ꯇ꯭ꯔꯛ ꯑꯃ ꯌꯥꯎꯅ ꯄꯣꯠꯆꯩ ꯄꯨꯔꯛꯄ ꯇ꯭ꯔꯛ ꯑꯅꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯣꯜ ꯀꯩꯐꯣꯟꯗꯥꯏꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯗ꯭ꯔꯥꯏꯚꯔ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔꯅ ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤ ꯕꯣꯏꯀꯣꯠ ꯇꯧꯗꯨꯅ ꯃꯈꯣꯏꯗ ꯄꯣꯠ ꯌꯣꯟꯕ ꯑꯃꯗꯤ ꯄꯤꯕꯗ ꯈꯨꯗꯛꯇꯒꯤ ꯊꯤꯡꯈ꯭ꯔꯦ ꯑꯊꯤꯡꯕ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯠꯅꯒꯅꯤ ꯍꯥꯏꯔꯤ इचनो मैम वीडियो से ngasi matang siga loisanjarage video siga soiran yaukhiba kya lerga so ngakpi waina pari mem channel na yengbiriba मैम पुनः ge pham dei kok nonjari kanglei pakna yai phare ibudo pakhang mana yai phare